ngasi numida waram phongkhiba tongan manipuri siphongsing amasum thokhiba thawdo wathoksing digi maru oibe e pausing khongasaraga Manipur top channel gi maikei gi myamda thamjagi ahanbada BJP gi chief spokesperson Bijoy BJP primary membership tigi tanthokre aihak JDU gi Suresh ki bol khomgani Bijoy BJP Manipur state ki chief spokesperson Chongtham Bijoy party ki chana kanglon ngakte haibigi maral BJP party ki primary membership tigi sei taruk tanthokle haina party ki president A Sardana order amang si thokre nakal amarom da ngasi lampel pata leiba BJP Manipur Pradesh ki chief spokesperson Chongtham Bijoy gi yumna pangthokpa paw gi mipam amada makna hai BJP hariba party asidi ariba miyoibu sijinabi yaba sijinaraga langthokpa party ni Manipur gi hauzik leiriba BJP asi yaw marakta kaisana matu thesilaga sanglakpa miyoi singna ayamani party asigi thamoi sengna thabak tawjaramba kayabu sejinaraba matungda hundokpa ngamba party ne haina maral sikre maana makhatana haikibada mahaku party degi tanturakpa haibisi kanagumba kharagi interest da sathaba thabakni maana handak BJP gi merep oriba ragumani da bot thadaba tarabasu no tara thadagani haikiba khaktani maaki mayukta wa ngangkhibadi leithi maana BJP yaubasi Atal Bihari Vajpayee MK Alabani Prime Minister Narendra Modi na singba lusingba sing asigi wakalo nungsibidigi yawbani mag BJP ki mayokta leiba miyoy amadi oiroi adubo Manipur gi hauzik leiba BJP asidi support tawroi handak sagol banda BJP gi mirep oiriba RK imo gi firal singkhatpada chief minister na BJP gi lengak thugaina bo honaba miyoy singda ticket pi kidabani haibadu ma ki oina lenga asi thugaina ba kari thabak tawkhrabagi amadi matam suppada BJP gi marakta yanadaba leibising themjinnaduna lakhiba miyoyni Mana Oripo Kendra gi BJP gi candidate pamdabadagi vote notara thadagani haibu wapamadu handolaga Oripo Kendra da JDU gi candidate oiriba Khombong Mayum Suresh da phongna sawgatuna maki election mai pakna ba honaragani haki adumoinamak mahak JDU da yawdaba haibadudi maki firep haujuk phawbi oina leitri haikensu pausina su phongdorakli Makasa tarak poina to papaw mana NSN kena phajin kiba driver ani commando team na kankre Imphal Jiribam lambi gi Tamenglong district ki Kaifundai area digi sakangdaba kulai pai bisingna phakiba driver ani Manipur police ki commando singna asoi angam yawdana kanmangam khre ngarang national highway kuntraga tareta food corporation of India gi sengpuduna Jiribam digi Imphal thorak pata tatrak ani gi driver ani sakangdaba kulai pai bisingna phakiba do Kananaba Akanba commando team mana ngarang digi hauna thibu humgi thabak sathaduna lakhibani ngasi ayu angan bada kaifundai digi kumtharaga leiba aruba lok amagi manakta leiba sangamada makhoi ani sakangnaba sing aduna fajinduna thamnamani commando lakle haiba khangbadigi sakangnaba kulai paibi sing adu mafam adu thadoktuna senki thawdoktugi matangda police ki paw amagi matungina miyoi ani adubu fajilamliba kulai paibi sing adu NSN ke gi miyoi mari rom tani hari ngasi commando team mana haisingna kanmangam kraba driver ani adudi Imphal East district gi Kangabam Brajamani amasung Guwahati gi Hatigaw digi Shefarudin ni haidi hensu pausna su phongdorakli makasa tharak poina ngasi state sigoriba COVID-19 update mayamna thamjage Hauzik state sigoriba ngasi gi positivity rate si 6.5% edukimatik COVID-19 nabagi sang si hantarak pu uri eduga punamiyoi ani COVID-19 na positive oiba laikhidre apun boina miyoi lisinga maga satruka humdrago humdoi nauna COVID test tawda miyoi sa maga supnagi nipana COVID-19 nauna positive oiba thengna rakhibani ngasi nauna COVID-19 na positive oiba thengna rakhraba miyoi sa maga nipana si Bisnupur digi tara Sandel digi ama Chusampur digi ama Imphal East digi taraga nipan Imphal West digi yankhai Kaksing digi taret Kangpokpi digi ahum Senapati digi manga Tamenglong digi ani Thawbal digi mapan amasum Ukhol digi ani ni amasum laikhidraba mi ani asina amana Imphal West digi ni amasum atopa amasina Thawbal digi ni hainasu claim tawri Lakliba April thada pangthokadoriba Jawahar Navodaya Vidyalaya gi entrance exam da sauna mai pakpa ngamnaba vector tutorials Imphal na online crash course Classes 6 amasum 9 haujagadori February tarik taraga nipan haujagadaba course asi nimit nifuga manga supna pangthoksagani internet facility leiba mafam ama hekta dagi yawba yaba course asida yawbi hauduna
Navodayada admission fanghobugi khudong sabasi lobihau loina tutorials asina class 10 bosemgi regular foundation course su February 19 haujagani akupa marorgi damak pizaribu contact details singa sida pau fobiu makasa tarak poina masum loisilak poina to pau khrana ABP survey report ki matung ina NPP na ani suba miyamna yaba chief minister tare si voter ABP survey gi matung ina handak pangthokkodori state manga gi chief minister miyamna yaba singi manung Manipur gi chief minister NPP na ani suba tare ABC survey sina pirakpur report asina makha taraduna Uttar Pradesh ki chief minister Yogi Adityanath sada 45.2 aduga fangduna ahanba Manipur ki chief minister NPP na sada 41.1 fangduna ani suba miyamna yaba chief minister oire hari report asigi makha tarakpada Uttarakhand ki chief minister Pushkar Singha Danina Kuntraga Taruk amadi Gawagi chief minister Pramod Sawatana Taraga 3.3 fangduna mga suba tare so hari Atopa paw manamu Heirok ta political party ani ki workers singi marakta Nung gi Akanba sa Toukhre Heirok kendra da BJP amadi NPP ani ki workers singi marakta Khatnabagi Nung langnaduna khana sainabagi Akanba sa Toukhre hairiba khana sainabagi thawdo si CRPC gi athingba lairiba Heirok kendra da ngarang numidang Heirok part 2 gi lambi de thokibani ngarang numidang masing yamnaba BJP worker na kiana CRPC 144 gi athingba thugaiduna isai thaduna jogoi saduna miyamda apanba pire haina atopa party gi workers singna maral sirakli jogoi saduna isai thaduna satliba BJP ki workers singa duna Heirok part 3 yokshilakpa NPP gi candidate oina songthorakliba ND10 gi thongalda jogoi sajilubadagi BJP gi workers singa duda NPP gi workers singna nung thaduna talakre hari masigi matungda nakalani marakta makhatana nungi lal sathanarigaida JYPSY4 da nauna lakpa ahenba BJP gi workers singsu lambi da duty tawduna lairiba CRPF singna tankhai khibaga loinana political party ani gi marakta lairamba irang adu CRPF ki personnel singna matam sana control tobungam ki hari ningsingba yabadi mikal gi mari lainaba thawdok singda Rohit Kauba Mahiru ema Heirok kendra da laikhidabadigi hauze Heirok kendra CRPC gi chamaga nifuga mari chalaiduna athingba thamduna miyoi manga dagi hena punba yadaba mi sibi yaba kusu khulai sing puduna satpa yadribani loinana Thawal district police amasum central parliamentary force oiriba CRPF BSF na mikup nahum singna law and order miyam gi punsi amdi lanthum ngak senduna lairibani hainasu pausna palakli atopa pawmana Sandel kendra da leiba naga furuki miyoi singbu BJP da nampuda vote pihanana bo honarakpagi mayokta miyam gi khongsat ama satkre India laingaka pistok tawnariba NACN GPRN gi kilonsar su oibigi mathakta Sandel kendra gi political affairs committee gi in charge oriba di zoni lamkangna Sandel kendra da leiba naga furuki miyoi singbu lakadaba election asida BJP da nampuda vote pina bo honarakpagi mayokta yaningdab utunang asi Sandel miyam gi khongsat ama satkre protest rally adunga se pung tararom taba matamdagi Sandel panchayat ki hauraga Sandel gi DC tamna laki rally edu saruk yakhiba singna di zoni gi thawong yaningde di zoni mapum noktu naga singi unity thugai bi yaroi we support NPP haibu khulaw kya lauki rally aduna DC lamkhai yoramdaida Sandel district ki additional SPL Amarjit na lusingba police team amanna thingmadegi Akanba mona muknarakpa matungda rally edu halanki ngasigi khongjang adu saruk yakhibi nupi amana permission phongdokhibida Naga miyam gi apamagi mayukta kilonsar di zonina Sandel kendra da leiba naga singbu lenga pairiba BJP gi candidate ta vote pigadabani haina kian khanganba asi yaningde haina su phongdokhi hari atenma pawa mana Kiran Rijiju Imphal da lakadori hana pangthokadori be assembly election gi mangoinana Kiran Rijiju Minister of Law and Justice India hayeng Imphal da lakadori numit nini gi khongsat oina hayeng Imphal da thunglagadabani mahakna Imphal da leiringai matamda handak pangthokkodoribe assembly election asida BJP gi mirep sing mai pakhananaba board khombagi thabaksu sathagani hairi hansu phongdorakli loisilakpoina to papawamana BJP na Sandel amadi Technopal su satnariba lalhobusing sejinaraga mikhal mai paknabo hotnai haiba aranmani SK Angsel Sandel amadi Technopal kendra ani sida BJP na suspension of operation su da leiba kukilar holup sejinaraga election thengnana bo hotnare haina NPP na maral sirakibadu yumpham yawdubu waphamni haina BJP Sandel district ki president SK Angles na phongdokre hiramasiga mari leinana ngasi
Molnoi village da leiba BJP ki office da pangthokpa paumi singa unaba mada Anglesna phongdokhibadi mangna makha taraduna hai BJP si state asida santi puraknaba honaba party amani asiguma party asida NPP na miyamda lana uhanba yaba mawongda larholup sing samnaraga thabak tawi haibasi yamna leibak thibani hansu pausna su phongdokhi adu hauji koina di miyam paus si matang asa lusinjaragi amasum patok sakibida soikiba lankiba kya yaro su miyamna ngakphigani matam gi ba maru bi pausing su miyam da lepa leitana update pijara kenasu channel sigi mekedi ki thamjari and thank you.